welcome back to my channel मैम ngasi aigi blog se morning dagi oina hore do ai huji iruba kai kalore bako do sam si choli ado ai morning dagi hodoni breakfast toba adai di lunch toba dinner toba loina jengan loina bako मैम da ado ngasi se aina khali bane ko kano oina tawrage na अखोगी इबुंग माइरेन ना पिरम्बा तोनिंखोक तो अदो तोनिंखोक तो इना चमथोंग तौरगे अदैदि अमा आलू दुम ngौसलगा मेपियम तौरगे खल्लिने बको बारोगी से अदो होजि ब्रेकफास्ट तौगिगे दो ब्रेकफास्ट से मैगी ओइना तौसलनी बको मैम अदुनि द मैम वीडियो से लोइबो यंगमिनासी अदो आई हौजरगे मैम मैम आई हुजिक बेगी हौबा लोइरे दसिगा पुथोएबको पुखमदा चाबगिदमक्ता अदुगा आइगा बाबुगा चादोइनेबा सिगा सॉस लैरे सि हापगा चारनी मैम मैगी से ओइना ngasiगी ब्रेकफास्ट से दो मैगी से हावकतबा मानब्रा मैम कमेंट तौबिरमो मैम सिदा लैरे इबुंग माइरेन पुरक्पा तोनिंखोक्तो दो से हुजि फजना चामथोखिगेबको फजना अदो सि फजना चांबा लोरागा कमु यंगलागे मैम अदैदिने अइना कनोसु तौवेबको सि मा कनोसु हेक्ले अवा फतिगोमसु खरा हेक्ले अदो यामदे अवा फतिगोम सिदि असि अदुम थानी कांगसोय थोंबदा अदो सि हुजि फजना सामगिगेको मैम खुबुम बेट मैम कांगसोय तौबगी पोचै रेडी तौरे सिदा लैरेबको तोनिंखोक्तो फजना चामगा सुमाइना सेमा थम्मे सिदा लैरे अवा फतिगोम अदो सिदा nga जावरे अदो सिगा जेनम मैना थम्मेबको तिलौ चादबनिना जेनम मैना हापनी सि तोंगादिबा लैरे अदैदि से सिंग लैरे मैम असि मैम से तौरगा हुजिक तोनिंखोक कांगसोय से तौरक्तोइनी मैम फजना अदो यंगहलक्केको मैम दुम सिदा लैरे आलू सेमेबको दो से जेनम खरा लैरे सि आलू सिगा सि जेनम सिगा ngौदोइनेबको अदो सोंदा तोनिंखोक कांगसोयगी थांगतख्रे अदो यंगहलक्केको मैम सिदा लैरे दु तोनिंखोक कांगसोय से फजना सौरियाबको सिगा अदो सोन साइडता दु सिगाना आलू ngौबगी खांग थांगतले दो सिदा लैरे कांगसोय मैम से कनो पासपुरनगा जेनमगा जैरेबको सि आलू से ngौबगी हुजि से आलू हापचलनी आलू बजासु लोइदोरेबको मैम अदो अइना खलिबा कांगसोयगा आलू बजागा अदैदि सिंजु अमा तौरगे हाइना कैनोगी से इबुंग माइरेन पिरक्पा तोनिंखोक लैरे अदै सिसु इबुंग माइरेन पिरक्पा लैखमान लैरे अदो अखोइगिना असि इकाई थबि से खरा लैयबको जारिबोंदगी पिरक्पा अदो से इकाई थबि सिगा सि तोनिंखोक सिगा तौरगा आई सिंजु ओइना सोइरगे अदो मैम कोबीदी लैट्रे सि अहुम सिता ओइना तौरनी अदैदि मिमी अमा लै अदो मिमी दुसु हापचलनी अदो मिमी सिंजु ओइना ओलहलगे मैम दो आई सोइबा खतपा लोरा यंगहलागेको लोइरे मैम सिदा लैरे कांगसोय थोंबा से लैरे आलू बजा अदो सिका सिंजु तौगेना तौरमगाइना कोबी यावदबदुगा हावररोयना आलूगा तौरगने आलूने लैखमाने तोनिंखोकने इकाई थबिने तौरगा दुम तोंगा मोरक तौरगा मेसल्लेबको अमेटकी दुमाइना अदो से हुजिक चिचे होगी जुम मपुदुगा पिउगेबा साक लोरे मैम से लैरे की चाक सिदा लैरे आलू बजा को अदैदि असिदा लैरे तोनिंखोक कांगसोय दो सिदा लैरे को आलू गाइना मेसनबदो से मिमी से हापचल्ले अदैदि सिसे nga थोंबसिना मोइनिने ओइना पिरेनेबा आइना हिंजांग थिलुबदो दो मोइना nga थोंबा थिले अदो सि मैम से हुजिक चादोइनी मैम दो साक चाबा लोरागा होरे नुंगथांगी मु यंगहलक्तोइनेबको मैम वीडियो से लोइबो दुम यंगमिनासी The next morning. Good morning everyone. मैम ngasi अखोइगी चिचेगी मचानुपीगा चिचेगी मनेमबोका लाक्तोइनेबको सिगा दो आई चाक थोंगे हाइना तौरी अदो स्वाबिन ओइना थोंगनेबको मैम दो चिचेगी मनेमबोका मचानुपीगा से पूजा यौरक्पैदमक्ता कौगनेबको हाइदि पूजा सिना नक्सलिङै पार्लरदा थबक अंखलैनाको अदुगा सिगाना बाबु लैबनि ममु युमदा थादोकपा याद्रिबदो आइना मुसिदा बाबु येंगना लैरमिना पार्लरदा मु चटपदो ngamdrebako चिचेगा पुना अतंगतसु मतेंग तौगदबदो ngamdreba इसे अदुदुना अखोइना चिचेगी मनेमबोका मचानुपीगा से मचानुपीसिना मु पूजा वेकेशन गी लाइनेबा ममा की मनाक्ता दुमदो चिचे मनेमबोक से कौइनेबको हाइदि माना लाक्पिरगा जुमसिदा लैहौरदि अंगांगा हाइबदि बाबुगा तौना चिचे मनेमबोकना लैहौरगा आइगा अखोइ चेगना मु पार्लरदा चटलगा हुजिकी पूजा मनाकनिना थबक याम कल्लेबको अदुदुना निदो मैम आई ब्लॉग से हुजिकी निने एमा चौबु जौरेने मोय मैम यौरे निने दी चंगौरे से लाए दु मचे लाए कोई नुनु लाए
ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯑꯆꯥꯄꯣꯠ ꯂꯩꯕꯤꯔꯨꯏꯅꯤ ꯃꯥꯏ ꯐ꯭ꯔꯦꯟꯗꯤ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔ ꯃꯌꯥꯝꯁꯤꯅꯅꯦ ꯖꯦꯟꯗꯦꯝ ꯃꯀꯛ ꯄꯨꯔꯛꯏꯅꯦꯕꯀꯣ ꯑꯗꯣ ꯑꯇꯩꯁꯤꯡꯗꯨꯗꯤ ꯑꯩ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯟꯈ꯭ꯔꯦ ꯃꯅꯥ ꯃꯁꯤꯡꯅꯤꯅ ꯑꯗꯣ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝꯁꯦ ꯅꯤꯅꯦ ꯑꯣꯏꯅ ꯄꯨꯔꯛꯏꯅꯦꯕꯀꯣ ꯏꯀꯥꯏꯊꯕꯤ ꯄꯨꯔꯛꯑꯦ ꯑꯗꯣ ꯑꯩꯅ ꯁꯤꯗ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯟ ꯊꯝꯃꯦꯕꯀꯣ ꯁꯦ ꯅꯍꯥꯟꯒꯤꯁꯨ ꯏꯀꯥꯏꯊꯕꯤ ꯂꯩꯌꯦꯕ ꯑꯗꯩꯗꯤ ꯁꯤꯁꯤꯅꯅꯦ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯑꯩꯅꯦ ꯏꯊꯟꯇ ꯚꯤꯗꯤꯑꯣ ꯀꯥꯞ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯅꯨꯡꯉꯥꯏꯇꯕꯅ ꯃꯌꯥꯝꯁꯤꯅꯅꯦ ꯂꯦꯝꯕꯨ ꯃꯅꯥ ꯃꯦꯠꯂꯒ ꯆꯥꯕꯩ ꯑꯗꯩꯗꯤ ꯑꯁꯤꯗꯤ ꯍꯥꯡꯗꯣꯛꯑꯔꯣꯏꯒꯦꯀꯣ ꯃꯌꯥꯝ ꯇꯣꯅꯤꯡꯈꯣꯛ ꯉꯥꯛꯇꯅꯤꯗꯨ ꯉꯔꯥꯡ ꯏꯕꯨꯡ ꯃꯥꯏꯔꯦꯟꯅ ꯇꯣꯅꯤꯡꯈꯣꯛ ꯄꯤꯔꯝꯃꯦ ꯉꯁꯤ ꯅꯦꯅꯦꯅ ꯑꯃꯨꯛ ꯇꯣꯅꯤꯡꯈꯣꯛ ꯃꯌꯥꯝ ꯄꯨꯔꯛꯑꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯩꯗꯤ ꯁꯤ ꯍꯥꯞꯆꯟꯒꯦ ꯑꯗꯩ ꯃꯌꯥꯝ ꯁꯤꯁꯨ ꯄꯨꯔꯛꯑꯦꯕꯀꯣ ꯑꯗꯨ ꯆꯥꯃꯅꯥ ꯍꯥꯏꯗꯤ ꯖꯥꯔꯤꯕꯣꯟꯗꯩ ꯂꯥꯛꯄꯗ ꯆꯥ ꯕꯒꯥꯟ ꯐꯪꯉꯤꯅꯀꯣ ꯑꯗꯨꯒ ꯑꯩꯁꯨ ꯆꯥꯃꯅꯥ ꯈꯔ ꯄꯨꯔꯛꯑꯦ ꯑꯗꯣ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯀꯣ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯩ ꯁꯣꯌꯥꯕꯤꯟ ꯊꯣꯡꯒꯦ ꯇꯧꯕꯗꯣ ꯊꯣꯡꯗ꯭ꯔꯦꯕꯀꯣ ꯁꯤꯗ ꯉꯥ ꯌꯣꯟꯕ ꯂꯥꯛꯏꯑꯕꯀꯣ ꯉꯥ ꯌꯣꯟꯕ ꯂꯥꯛꯄꯗꯨꯒ ꯅꯤꯅꯦꯅ ꯃꯈꯥꯗ ꯆꯠꯂꯨꯔꯦ ꯑꯗꯨꯒꯗꯤ ꯉꯥ ꯑꯣꯏꯅ ꯂꯩꯔꯒ ꯄꯨꯔꯒ ꯂꯥꯛꯑꯦꯕ ꯍꯥꯏꯗꯤ ꯉꯥ ꯑꯣꯏꯅ ꯊꯣꯡꯉꯁꯤ ꯁꯣꯌꯥꯕꯤꯟꯗꯣ ꯆꯥꯔꯔꯣꯏ ꯁꯦꯅ ꯑꯗꯣ ꯅꯤꯅꯦꯁꯤꯒ ꯉꯥ ꯂꯩꯔꯦ ꯑꯗꯣ ꯉꯁꯤ ꯁꯣꯌꯥꯕꯤꯟꯒꯤ ꯃꯍꯨꯠ ꯉꯥ ꯑꯣꯏꯅ ꯊꯣꯡꯉꯅꯤ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯉꯥ ꯑꯗꯣ ꯁꯤꯗ ꯉꯥ ꯑꯃꯈꯛ ꯌꯥꯎꯔꯛꯏꯁꯦ ꯀꯔꯤ ꯉꯥꯅꯣ ꯈꯪꯗꯦꯁꯦ ꯄꯩꯁꯥ ꯍꯟꯗꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯅꯅꯦ ꯃꯣꯏꯅ ꯍꯥꯞꯆꯜꯂꯛꯏꯅꯦ ꯍꯥꯏꯌꯦꯕꯀꯣ ꯃꯌꯥꯝ ꯑꯩ ꯄꯥꯔꯂꯔꯗ ꯂꯩꯌꯦꯕꯀꯣ ꯉꯁꯥꯏꯒꯤ ꯕꯥꯔꯣꯒꯤ ꯉꯥ ꯊꯣꯡꯕꯗꯣ ꯍꯤꯟꯖꯥꯡꯗꯨꯗꯤ ꯌꯦꯡꯍꯜꯍꯧꯗ꯭ꯔꯦꯕ ꯑꯗꯨ ꯊꯣꯡ ꯈꯣꯠ ꯂꯣꯏꯔꯒ ꯑꯩꯈꯣꯏꯉꯩ ꯆꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯗꯣ ꯑꯗꯨ ꯁꯣꯝꯗ ꯃꯅꯤꯡꯗ ꯎꯕ꯭ꯔꯥ ꯃꯤ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯥ ꯂꯥꯛꯄ ꯁꯪꯗ꯭ꯔꯦ ꯍꯥꯏꯌꯦ ꯑꯗꯨꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯊꯤꯜꯂꯛꯏꯅꯤ ꯑꯗꯣ ꯇꯥꯏꯝ ꯌꯦꯡꯍꯜꯂꯛꯀꯦ ꯁꯨꯃꯥꯏꯅꯗꯤ ꯎꯔꯔꯣꯏ ꯇꯥꯏꯝ ꯌꯦꯡꯍꯜꯂꯛꯀꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯆꯥꯛ ꯊꯤꯜꯂꯛꯏꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗꯨ ꯇꯥꯏꯝꯁꯦ ꯄꯨꯡ 4:15 ꯑꯣꯏꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯊꯤꯟꯕ ꯂꯥꯛꯑꯦ ꯃꯥ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯑꯁꯤ ꯀꯟꯅ ꯇꯧꯔꯤꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯐꯦꯁꯤꯌꯦꯜ ꯇꯧꯕ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯁꯦ ꯀꯩꯅꯣꯁꯦ ꯂꯩꯔꯛꯑꯦꯀꯣ ꯁ꯭ꯃꯨꯠꯁꯦ ꯂꯩꯔꯛꯑꯦ ꯅꯨꯄꯤꯁꯦꯁꯨ ꯄꯤꯊꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒ ꯂꯩꯔꯦ ꯁꯤ ꯂꯣꯇꯁꯀꯤ ꯁꯤꯁꯤꯅ ꯇꯧꯔꯤꯅꯦꯕꯀꯣ ꯐꯦꯁꯤꯌꯦꯜꯁꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯍꯟꯗ꯭ꯔꯤꯑꯕꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯆꯦ ꯀꯟꯅ ꯃꯤ ꯃꯁꯝ ꯀꯛꯄ ꯂꯥꯛꯅ ꯁꯝ ꯀꯛꯄꯤꯔꯤ ꯑꯗꯣ ꯆꯤꯆꯦꯒꯤ ꯃꯅꯦꯝꯕꯣꯛ ꯂꯥꯛꯑꯕꯅꯤꯅ ꯕꯥꯕꯨꯗꯣ ꯀꯩꯅꯣꯒ ꯂꯩꯍꯧꯔꯦꯕ ꯅꯤꯅꯦꯒ ꯂꯩꯍꯧꯔꯕꯅꯤꯅ ꯑꯩ ꯁꯤꯗ ꯆꯤꯆꯦꯒ ꯄꯥꯔꯂꯔꯗ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯣꯔꯦꯟ ꯍꯟꯕꯗ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛꯅꯦ ꯑꯃ ꯂꯣꯏꯅ ꯑꯃꯃꯨꯛ ꯀꯛꯏꯑꯕꯀꯣ ꯑꯥꯗ ꯐꯃꯨꯡꯗꯒ ꯐꯝ ꯂꯩꯈꯔꯦ ꯑꯃꯗꯤ ꯃꯥꯏ ꯃꯁꯝꯁꯦ ꯐꯖꯃꯟꯒꯤꯅ ꯃꯥ ꯚꯤꯗꯤꯑꯣ ꯀꯥꯞꯀꯅꯦꯅ ꯑꯗ ꯀꯥꯈꯠꯅ ꯐꯝ ꯂꯩꯈꯔꯦ ꯑꯗꯣ ꯁꯤꯒ ꯍꯧꯖꯤꯛ ꯑꯃ ꯂꯥꯛꯏ ꯑꯗꯣ ꯃꯥꯒꯤ ꯃꯨꯛꯀ ꯑꯅꯤ ꯁꯦꯜꯂꯨꯔꯒ ꯑꯩꯈꯣꯏ ꯆꯠꯇꯣꯔꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯦꯁꯨ ꯔꯤꯜꯁꯀꯤꯗꯃꯛꯇ ꯀꯟꯅ ꯀꯥꯞꯄꯤ ꯁꯣꯟꯗ ꯃꯌꯥꯝ ꯍꯜꯂꯒꯦ ꯇꯧꯔꯒ ꯍꯟꯕ ꯉꯝꯗ꯭ꯔꯦꯁꯦ ꯁꯝ ꯀꯛ ꯂꯣꯏꯔꯛꯄꯗ ꯀꯥꯃꯣ ꯊ꯭ꯔꯦꯗꯤꯡ ꯇꯧꯕꯒꯤ ꯃꯤ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯗꯨꯅ ꯆꯤꯆꯦ ꯊ꯭ꯔꯦꯗꯤꯡ ꯇꯧꯋꯤ ꯑꯗꯣ ꯁꯤ ꯂꯣꯏꯔꯒ ꯃꯤ ꯂꯥꯛꯇ꯭ꯔꯗꯤ ꯆꯠꯂꯅꯤ ꯑꯗꯣ ꯍꯣꯔꯦꯟ ꯍꯟꯕꯗ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝ ꯍꯜꯂꯛꯄꯗ ꯊꯦꯡꯉꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯀꯥꯞꯄꯛꯇ꯭ꯔꯦ ꯑꯗꯣ ꯅꯤꯅꯦꯅ ꯆꯥꯛ ꯍꯤꯟꯖꯥꯡ ꯂꯣꯏꯔꯝꯃꯦꯕꯀꯣ ꯁꯤꯒ ꯑꯂꯨꯒ ꯁꯣꯌꯥꯕꯤꯟꯒ ꯑꯃ ꯐꯖꯅ ꯉꯧꯕꯤꯔꯝꯃꯦ ꯅꯤꯅꯦꯅ ꯑꯗꯩꯗꯤ ꯁꯤꯁꯦ ꯀꯥꯡꯁꯣꯏꯅꯤ ꯀꯔꯤꯅꯣꯝ ꯀꯥꯡꯁꯣꯏꯅꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯃꯤꯡꯗꯣ ꯑꯩ ꯃꯃꯤꯡ ꯀꯥꯎꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯁꯤꯒꯅ ꯑꯃꯦꯠꯄꯤ ꯑꯃ ꯃꯦꯠꯂꯝꯃꯦ ꯑꯗꯩꯗꯤ ꯁꯤꯒꯅ ꯐꯖꯅ ꯌꯣꯡꯆꯥꯛ ꯑꯃ ꯉꯧꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛ ꯀꯟꯅ ꯆꯥꯛꯆꯥꯗꯒꯤ ꯊꯤꯕ ꯈꯣꯠꯄ ꯇꯧꯔꯦꯕ ꯑꯣ ꯃꯌꯥꯝ ꯀꯣꯝꯕ꯭ꯔꯦꯛ ꯀꯥꯡꯁꯣꯏꯅꯤ ꯅꯤꯡꯁꯤꯡꯜꯂꯦ ꯀꯣꯝꯕ꯭ꯔꯦꯛ ꯀꯥꯡꯁꯣꯏꯅꯤꯗꯣ ꯍꯧꯖꯤꯛ ꯆꯥꯈꯤꯒꯦꯀꯣ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯑꯃꯦꯠꯄꯤ ꯑꯗꯩꯗꯤ ꯌꯣꯡꯆꯥꯛ ꯉꯧꯕ ꯑꯗꯩ ꯆꯥ ꯃꯅꯥ ꯑꯗꯨꯒꯩꯗꯤ ꯁꯤꯒꯗ ꯑꯉꯧꯕ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯑꯩ ꯍꯧꯖꯤꯛ ꯆꯥꯔꯅꯤ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯇꯥꯡꯁꯤꯒ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯁꯦ ꯀꯥꯡꯁꯣꯏ ꯊꯣꯡꯕꯁꯨ ꯂꯩꯔꯦ ꯃꯌꯥꯝꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯍꯥꯎꯅ ꯆꯥꯈꯤꯒꯦ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯉꯁꯤꯒꯤ ꯑꯣꯏꯅ